이제 토이비 라이브 TV 이제 제 장가지 라. 이마, 고헬레. 파레 파레 노에 할락바. 이마 미임때 우나로게 나진나 나우 상아무고. ꯍꯣꯏꯅꯦꯅꯦ 니니 거우러 노미. 이마 거우러 하이베니 미. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯀꯧꯕꯗꯨꯗ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯊꯣꯏꯕꯤꯅ ꯀꯥꯎꯗꯕꯗꯤꯅꯦ ꯃꯪꯉꯒ ꯂꯩꯕ ꯁꯤꯗꯩꯗꯤ ꯀꯥꯎꯔꯔꯣꯏ ꯏꯃꯥ ꯑꯗꯨꯝ ꯀꯧꯔꯅꯤ 호. ꯍꯣꯏ ꯆꯟꯆꯟ ꯃꯃꯥꯟꯅꯕꯤꯅ ꯀꯩꯀꯩꯗꯤ ꯄꯤꯖꯔꯛꯑꯕ? ꯑꯍꯥꯎꯕ ꯌꯥꯝ ꯄꯤꯖꯔꯛꯑꯦ ꯏꯃꯥ ꯏꯃꯥ ꯑꯩꯈꯣꯏ ꯆꯤꯆꯦ ꯊꯣꯏꯕꯤꯗ ꯅꯣꯡꯃ ꯃꯇꯦꯡ ꯄꯥꯡꯉꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯕꯨꯡ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯩꯃꯩꯃꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯂꯣꯏꯅ ꯏꯈꯪꯗ ꯈꯪꯅꯕ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯃꯅꯝ ꯍꯣꯏꯁꯨꯅꯦ ꯌꯥꯝ ꯐꯖꯅꯤꯡꯉꯣ ꯆꯤꯆꯦ ꯊꯣꯏꯕꯤꯁꯦ ꯀꯌꯥꯝ ꯂꯨ ꯇꯧꯕꯤ ꯑꯣ ꯐꯩ ꯆꯤꯆꯦ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯃꯕꯨꯡꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯩꯕ? ꯍꯦꯟꯕ ꯍꯥꯏꯕꯅꯦ ꯑꯣ ꯇꯥꯃꯣ ꯍꯦꯟꯕꯗꯣ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯏꯉꯣ ꯅꯪꯉꯣꯟꯗ ꯂꯥꯡꯅꯨ ꯇꯥꯅꯤꯡꯗꯦꯍꯦ ꯃꯤ ꯀ꯭ꯂꯥꯁꯃꯦꯠꯅꯦ ꯆꯝꯅ ꯑꯗꯨꯝ ꯈꯪꯅꯕꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯋꯥꯈꯜ ꯐꯈ꯭ꯔꯄꯣꯠꯅꯤ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯂꯐꯨ ꯊꯔꯣ ꯑꯝꯇꯪꯒꯁꯨ ꯂꯩꯔꯛꯀꯦ ꯍꯌꯦꯡ ꯅꯕꯨꯡ ꯊꯨꯡꯉꯕꯒꯅꯦ ꯄꯤꯖꯅꯕ ꯑꯁ ꯕꯤꯠꯀ ꯍꯜꯂꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯩꯔꯗꯤ ꯂꯥꯡꯕꯁꯨ ꯌꯥꯔꯔꯣꯏ ꯖꯥꯠ ꯌꯥꯝ ꯊꯤꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯄꯥꯔꯒ ꯂꯩ ꯑꯩꯅ ꯈꯤꯇꯪꯒꯅꯦ ꯍꯧꯅ ꯅꯣꯛꯎꯔꯕ ꯃꯃꯤꯠꯇꯣ ꯈꯥ ꯌꯦꯡꯉꯛꯑꯅꯤ ꯆꯐꯨꯃꯨꯛ ꯂꯥꯎꯒꯩ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯁꯛ ꯈꯪꯈꯤꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯃꯥꯅ ꯀ꯭ꯂꯥꯁ 6-7 ꯀꯥꯔꯛꯄꯗꯒꯤ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯃꯦꯇ꯭ꯔꯤꯛ ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯃꯄꯥꯟꯂꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ 10-20ꯒ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯦ ꯌꯨꯝꯗꯩ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ ꯃꯃꯥꯟꯅꯕꯒ ꯑꯝꯇ ꯇꯤꯟꯅꯗꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯥꯎꯔꯤꯁꯦ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯇꯧꯁꯜꯂꯨꯁꯤ ꯂꯥꯛꯑꯣ ꯏꯁ ꯊꯕꯛꯇꯤ ꯃꯩꯅꯤꯍꯦ ꯃꯁꯤꯁꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕꯗꯨꯗ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯎꯔꯕꯅꯦ ꯑꯩꯁꯨ ꯅꯪ ꯂꯥꯛꯄꯗꯣ ꯎꯕꯗ ꯄꯨꯡꯉꯛꯏꯅꯦ ꯅꯪ ꯆꯥꯛꯄꯨ ꯊꯜꯂꯝꯗꯧ ꯃꯥꯟꯗꯦ ꯅꯪ ꯈꯨꯆꯥꯗꯣ ꯊꯜꯂꯤꯗ ꯏꯟꯖꯥꯡꯗꯣ ꯂꯣꯏꯅꯃꯛꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯅꯣꯏ ꯏꯇꯩꯃꯗꯣ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯉꯣ ꯅꯪꯉꯣꯟꯗ ꯍꯦꯟꯕ꯭ꯔꯣ ꯍꯥꯏꯁꯦ? ꯈꯪꯗꯦ ꯍꯦꯅꯤꯗ ꯑꯩꯈꯣꯏꯗꯤ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯀꯌꯥ ꯍꯩꯇꯦꯕ ꯍꯣꯏꯗ ꯀꯌꯥꯝ ꯀꯨꯏꯅꯤꯒꯦ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯦꯗ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯅꯪꯕꯨ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯅꯣ? ꯈꯪꯗꯦ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯤꯉꯩ ꯂꯩꯇꯥꯔꯦꯗꯅ ꯏꯍꯩ ꯇꯝꯕ ꯂꯣꯏꯕ ꯂꯣꯏꯗꯕ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯊꯝꯃꯒꯦ ꯈꯜꯂꯕꯅꯤꯀꯣ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦꯗ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏ ꯂꯩꯍꯟꯕ ꯄꯥꯝꯃꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗ ꯏꯃꯥ ꯍꯣꯏ ꯆꯟꯆꯟ ꯍꯣꯏꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯣꯏꯗꯧꯁꯤꯗ ꯂꯩꯍꯟꯅꯤꯡꯕꯩ ꯋꯥꯅꯤꯗ ꯍꯦꯝꯕ ꯑꯩ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯊꯃꯣꯏ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯒꯤ ꯂꯃꯟꯁꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯄꯤꯇꯠ ꯄꯥꯇꯠꯂꯕ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯔꯕ ꯑꯩꯕꯨ ꯅꯣꯏꯒꯤ ꯏꯃꯥ ꯍꯣꯏꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯁꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯨ ꯑꯍꯦꯟꯕ ꯄꯥꯝꯕ ꯌꯥꯝꯅ ꯄꯨꯛꯆꯤꯟ ꯄꯤꯛꯄ ꯃꯤꯗꯤ ꯅꯠꯇꯦꯗ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯦꯇꯔꯤꯌꯦꯜ ꯋꯥꯔꯜꯗꯅꯦ ꯑꯗꯨꯅ ꯀꯟꯗꯤꯁꯟ ꯈꯔꯗꯤ ꯌꯦꯡꯉꯤꯁꯦ ꯏꯆꯦꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯁꯦ ꯀꯩꯝꯇ ꯈꯜꯂꯨꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯏꯁꯤꯗꯤ ꯁꯦ ꯃꯤꯅ ꯉꯝꯃꯟꯒꯅꯨꯀꯣ ꯄꯪꯖꯥꯎ ꯊꯃꯣꯏ ꯌꯥꯝ ꯄꯤꯛꯁꯟꯒꯅꯨ ꯀꯩꯅꯣꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯕꯣ ꯍꯜꯂꯣ ꯊꯝꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ 이제 털비 톡로미 ꯍꯣꯏ ꯍꯦ ꯊꯣꯛꯂꯛꯑꯦ 라어 자스 라어 다저 까난 틀라미노
एयरपोर्ट की ऑक्टो अमर रिजर्व तौर लाबनी अदो मारा थोबी हाइदो माने अखोई चिचे थोइबिने चंगज लाओ चिचे चंगज लाओ 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 मैं को थोक्सी लाओ से कांथो कांथो हाय बीमा सागदु पुथोरो लाओ 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 फम लाओ 20 days हाइब्रा नंगी छुट्टी दुना 15 days ते हेने आद्रे अस पेशेंट मरंग काय मंदनने कइनो हौजिकान मीजिंग जे पनादा नाग्रे मे पुथोरे इबा सिंजाक सिंगसे सिनने अदो कइगिनो माना युमदा थोलोना रेगी तैजिबो हाय नंग अंगांग नत्रमनी नसासु डॉक्टर ओइरे मतिक चारे नंगे याबम तंग लौरगने मांगोन कारुरगे न खल्लिनी कदे इसिंग दो हाना पिरो होय दा चो अचापोट यावनी पुथोरोदना अस अचापोट का जानिंग देदा वारी योन तानिंग अखोई ता जो यारम नत्रो लांग नोय नसिना मरोलमा अंगांग वारीनी खंगदे अहन वारीनी खंगदे पंग्यावदे हे यावरदना ताचो इमान हाइबियारनो तोकथो हे हनुबी नंबु त तुबिने लेयोमे इस इमान हाइबदो यानिंग जेंगोने मसिदी चंचन नंगजिदी इमा ताचो चा इंग्रनिये चाजेम त थक्तोकसी मोय हंसिंग बिदी रेडी नी मांगोन कारो हायरबनी नहाना अयम त मसागा खनगी गिमा तथब पामद्रे को इमादी थब खुदिंग मक्से मतम चारिंगे ते पांगथो होगदोनी मागी थबुक तुसु जेनिम्स ता तारे नहा नोंग मलंबी दे थेंगने कयादी लेमग्रे मसक्तो इचन तू नंगी मोमो कइनो नि मसिंग हंग तजिबो कइदौरे नंग सुक्तो लेरमिसना इमाना याम थाजदबा वाखर हारमे आइगसु याम नौनग्रमने कइ हाइनो इमाना हो तयाइगे चे थबिगने मिटिंग ना यंग चुमदे मरी लेनम दौ माले हो अदुगी ओइरे अदुदा आइना लेनरसु फै कइनो हाइरे अदुगा इमाना अम्मामाना मिरोन तागिदबा मपा लेगिदबा युमिंग खोल मदोम चाने योंथोखिबा आमागी वारिदने चुमने नुसिबै वानी इमो वेबदि पामजदे सिनी खोइ माजिजु थाजदना अरिमबा अरंग अराक्ते याम ngoramiजानिदना आमिगी ममांगदे इमोने ना मांग थाना पुबै काइजे अस खंगदे केकेनो याम ngamani नुसिदमना मियोइ बिजिंजिना मिनुंसि असु लेनद्रिबा अहिन बा याम पामनेसिना कइगे अस आइदिने इचे थबिदो याम नुसि अखोइदि याम लेहनिंगे वारीजे नमाने बिते तमनको तमोइदा दुबुदि इचे थबिना कतारदि मा मबुकनि याम नुसिनि को तया मंगोंदजु खंगन बियादे इमाने यादे याद्रगना ताचोगी तैमगना इमाम कोंजौने आइदि थोबि पुरगा आ मफम अमदा चकिनी अदुनी तया नुपा थोकदमनि इचे थबिबु मिराइ नुको
ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯣ ꯑꯩ ꯀꯩꯗꯧꯔꯝꯒꯅꯤ ꯀꯃꯥꯏ ꯍꯤꯡꯉꯝꯒꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯁꯨꯛ ꯌꯥꯝ ꯇꯣꯜꯂꯕ ꯄꯨꯟꯁꯤꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯑꯆꯥꯎꯔꯝ ꯀꯥꯔꯤꯕ ꯋꯥꯈꯜꯗꯣ ꯈꯟꯊꯕ ꯉꯝꯅꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯅ ꯑꯃꯁꯨꯅꯦ ꯏꯃꯥꯕꯨ ꯌꯥꯝ ꯋꯥꯔꯧꯕꯅꯤ ꯁꯦ ꯏꯇꯩꯃꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗꯗꯅ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯦ ꯇꯨꯝꯃꯨꯔꯒꯦ ꯉꯥꯏꯈꯣ ꯅꯪꯒꯤ ꯋꯥꯔꯤ ꯑꯩ ꯂꯣꯏ ꯇꯥꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯆꯤꯛꯄꯗ ꯍꯦꯛ ꯍꯦꯛ ꯎꯡꯉꯒ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯕꯤꯌꯨ ꯇꯥꯆꯧ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯤꯒꯗꯧ ꯉꯥꯛꯇꯅꯤ ꯑꯀꯣꯟ ꯑꯍꯟꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯧꯈꯤꯕ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯉꯒ ꯀꯞꯀꯗꯕ ꯅꯠꯇꯦ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯀꯌꯥꯕꯨ ꯈꯜꯂꯒ ꯀꯤꯗꯧꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯣꯛꯅ ꯅꯣꯛꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯃꯁꯤꯅꯤ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ ꯈꯜꯂꯒ ꯄꯦꯟꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯇꯨꯡꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯦꯗ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯅꯅꯤ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯋꯥꯍꯜꯂꯤꯁꯦ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯦꯗꯅ ꯇꯨꯝꯃꯨꯔꯒꯦ ꯇꯥꯆꯧ ꯏꯃꯥ ꯍꯣꯏꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯍꯥ ꯍꯣꯏ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯊꯣꯛꯇꯦ ꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯁꯥꯗ ꯍꯛꯊꯦꯡꯅꯔꯕ ꯃꯇꯝꯗ ꯆꯩꯅꯥꯁꯤ ꯐꯥꯎꯒꯗꯧ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯏꯃꯥ ꯁꯦ ꯄꯦꯇꯣꯝꯗ ꯄꯥꯎ ꯏꯃꯥ ꯕꯦꯝꯃ ꯅꯪꯕꯨ ꯅꯆꯥꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯆꯥ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯃ ꯆꯠꯂꯤꯁꯤꯕꯨ ꯏꯃꯥ 이방에 거울 내렸대는 난 차이보 와라우리로 이마 Muna sana kauri si Tadro mo. Kung tadi ko mo, ibig ma.
Ima, ay mo mo kay kajalino. Asa po niyo siya, Ima? Saan niyo siya ako galo, Ima? Ima na na siya mo tingnan mo. Ay, Ima mo sukaw-kaw di, Ima. Che, 이내지 가고 바로 예. 거의 매한 부와로 누나 젖 그러네. 난 갖고 놀지. 거의 매한 내리지 제. 짠짠. 아이 망하고 이제. 마차이보다 농도는 저 그래. 마차이 보시면 이제 얘기 그런 말을 짠짠. Ima, nagpupugi man ang nanungayalayo ko. Nagpupugi man ang nanungayalayo ko, Ima.